ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯕꯨꯁꯨ ꯑꯁꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯐ꯭ꯔꯤꯗꯝ ꯊꯥꯗꯣꯛꯄ ꯃꯇꯝ ꯆꯠꯅꯕꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯋꯥꯍꯩ ꯑꯁꯣꯏꯕ ꯈꯔ ꯍꯥꯏꯔꯤꯕꯗꯒꯤ ꯂꯨꯞꯄ ꯂꯥꯎꯅ ꯎꯍꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯍꯥꯛꯅ ꯃꯔꯨꯑꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯤꯞꯁ ꯑꯃ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯑꯩꯍꯥꯛꯅ ꯄꯤꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯍꯥꯛꯅ ꯔꯣꯃꯥꯔꯤꯑꯣꯒ ꯔꯣꯖꯂꯤꯟꯒꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯑꯞꯗꯦꯠ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯞꯗꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕ ꯑꯩꯅ ꯄꯤꯖꯒꯗꯧꯕ ꯇꯤꯞꯁ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯨꯄꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯁꯤ ꯃꯍꯧꯁꯥꯒꯤ ꯊꯧꯔꯝꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤ ꯃꯁꯤꯁꯨ ꯃꯍꯧꯁꯥꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣꯏꯅꯕꯒꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛꯇ ꯊꯣꯛꯇꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯃꯦꯊꯣꯗꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯐꯖꯔꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ ꯑꯗꯨꯒ ꯗꯨꯔꯒꯥ ꯃꯥꯟꯕ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯔꯛꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯁꯛ ꯏꯊꯤ ꯊꯤꯕ ꯑꯣꯏꯔꯒꯁꯨ ꯀꯣ ꯈꯖꯤꯛꯇꯪ ꯐꯖꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯊꯣꯛꯎ ꯍꯥꯏꯕ ꯇꯝꯃꯒꯗꯤ ꯃꯉꯣꯟꯗꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯦ ꯃꯥꯏ ꯃꯔꯥꯏꯕꯛꯇ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯗ ꯑꯩꯍꯥꯛꯅ ꯄꯤꯖꯅꯤꯡꯕ ꯉꯁꯤꯒꯤ ꯇꯤꯞꯁ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯅ ꯂꯧꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯇꯨꯡ ꯀꯣꯏꯒꯗ꯭ꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗ꯭ꯔꯥ ꯅꯪꯒꯤ ꯆꯦꯛꯁꯤꯟꯕ ꯃꯔꯨꯞ ꯑꯃ ꯆꯦꯛꯁꯤꯟꯕ ꯏꯄꯨꯔꯣꯏ ꯑꯃ ꯆꯦꯛꯁꯤꯟꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯃꯍꯥꯛꯀꯤ ꯇꯦꯁꯠ ꯑꯃ ꯂꯧꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯅ ꯂꯧꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯇꯥꯁꯤ ꯏꯅꯥꯎꯆꯥ ꯏꯆꯥꯁꯥ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯒ ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯠꯊꯔꯤꯀꯣ ꯃꯗꯨꯗ ꯁꯣꯏꯗꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯑꯃꯅ ꯃꯉꯣꯟꯗ ꯍꯪꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯍꯪꯒꯗꯕꯅꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯇꯥꯒꯗꯕꯅꯤꯀꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯥꯅ ꯍꯥꯏꯔꯦ ꯅꯪ ꯅꯁꯛꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯩ ꯑꯗꯨꯒꯤ ꯄꯥꯝꯃꯤꯅꯤ ꯈꯪꯗꯦ ꯅꯪꯁꯦ ꯊꯤꯔꯁꯨ ꯑꯩꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯌꯥꯏ ꯄꯥꯎꯈꯨꯝꯗꯨꯗꯅꯤꯀꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯒꯗꯧꯔꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯏꯅꯥꯎꯆꯥ ꯇꯥꯕꯤꯌꯨꯀꯣ ꯅꯨꯄꯥ ꯀꯔꯤꯒꯨꯝꯕ ꯖꯣꯕ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯀꯝꯄꯅꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯖꯔꯤ ꯍꯥꯏꯅ ꯈꯜꯂꯣꯕ ꯇꯧꯖꯔꯒꯁꯨ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯑꯩꯁꯦ ꯑꯗꯨ ꯇꯧꯔꯤ ꯑꯩꯁꯦ ꯇꯣꯂꯣꯞ ꯆꯥꯏ ꯑꯩꯁꯦ ꯄꯩꯁా ꯄꯥꯏ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯗꯕ ꯑꯩꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯑꯩ ꯁꯦꯟ ꯌꯥꯝ ꯇꯥꯟꯖꯗꯦ ꯑꯗꯨꯝ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯊꯣꯛ ꯂꯩꯖꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯊꯕꯛ ꯃꯆꯥꯁꯤꯃ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯟꯀꯝꯒꯤ ꯂꯥꯏꯟ ꯑꯁꯤꯃ ꯀꯔꯤꯒꯨꯝꯕ ꯑꯩ ꯊꯕꯛꯁꯦ ꯇꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯁꯤꯒꯤ ꯋꯥꯍꯪꯁꯤꯃ ꯁꯣꯏꯗꯅ ꯅꯨꯄꯤꯗꯨꯗ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯩꯈꯣই ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯋꯨꯟꯄꯣꯠꯁꯨ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯑꯒ ꯊꯝꯃꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯧꯈꯠꯄꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯑꯅꯤꯁꯨꯕ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯃꯒ ꯅꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯑꯗꯨꯗ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯍꯪꯒꯗꯧꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯑꯩꯕꯨ ꯀꯌꯥꯅꯤ ꯉꯥꯏꯕ ꯉꯝꯒꯅꯤ ꯁꯤꯒꯤ ꯋꯥꯍꯪꯁꯤꯃ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤ ꯅꯪ ꯑꯩꯕꯨ ꯀꯌꯥꯅꯤ ꯉꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯄꯣꯏꯟꯠ ꯑꯃ ꯂꯩ ꯃꯥꯅ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ
ꯆꯍꯤ ꯌꯥꯝꯕ ꯐꯥꯎꯕꯗ ꯅꯪꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯉꯥꯏꯔꯒ ꯂꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯈꯪꯒꯗꯧꯔꯤꯅꯤ ꯃꯥꯅ ꯀꯔꯤꯅꯣ ꯈꯨꯝꯃꯛꯀꯗꯧꯔꯤꯁꯦ ꯁꯦꯜ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯁꯨ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯑꯣꯟꯄꯣꯠ ꯄꯤꯗ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯇꯠꯈ꯭ꯔꯦꯅꯁꯨ ꯈꯜꯂꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯄꯩꯁꯥ ꯂꯩꯀꯣꯟ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯨ ꯐꯥꯎꯗ ꯅꯪ ꯂꯩꯄꯤꯒꯗ꯭ꯔꯥ ꯁꯤꯒꯤ ꯋꯥꯍꯪ ꯑꯍꯨꯝꯁꯦ ꯁꯣꯏꯗꯅ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪ ꯇꯥꯊꯔꯛꯀꯦ ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯣꯖꯂꯤꯟꯒ ꯔꯣꯃꯥꯔꯤꯌꯣꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯨꯗ 99% ꯃꯤꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏ ꯔꯣꯃꯤꯌꯣꯒꯤ ꯑꯂꯥꯟꯕꯁꯤ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯗꯅꯕ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨꯁꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ 99% ꯃꯤꯑꯣꯏꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒ ꯑꯃ ꯑꯅꯤ ꯈꯛꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦ ꯅꯊꯧ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯅꯆꯥꯗ ꯊꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯁꯦ ꯁꯦꯜ ꯄꯤꯔꯒ ꯑꯩꯁꯦ ꯅꯦꯛꯄ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯑꯃꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝꯗ ꯅꯨꯄꯥꯗꯨꯒꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯈꯪꯐꯝ ꯊꯣꯛꯏ ꯔꯣꯃꯥꯔꯤꯌꯣꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯔꯣꯖꯂꯤꯟꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯅꯤꯃꯛꯁꯨ ꯔꯣꯃꯥꯔꯤꯌꯣꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯅ ꯐꯨꯗꯅ ꯍꯥꯠꯇꯅ ꯃꯈꯣꯡ ꯃꯈꯨꯟ ꯊꯨꯗꯦꯛꯑꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯔꯣꯖꯂꯤꯟꯒꯤ ꯄꯨꯟꯁꯤꯅ ꯔꯣꯃꯥꯔꯤꯌꯣꯅ ꯂꯧꯕꯤꯗꯗꯅ ꯄꯨꯟꯁꯤ ꯃꯥꯡꯉꯒ ꯀꯦꯝꯃꯒ ꯂꯩꯔꯒꯁꯨ ꯔꯣꯖꯂꯤꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯔꯕ ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯑꯕ ꯃꯃꯥ ꯃꯄꯥ ꯄꯨꯟꯁꯤ ꯃꯥꯡꯂꯕ ꯏꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯣꯏꯔꯒ ꯂꯩꯒꯅꯤ ꯑꯗꯨꯅ ꯔꯣꯃꯥꯔꯤꯌꯣꯕꯨ ꯑꯩꯍꯥꯛꯅ ꯃꯤꯔꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯕꯛꯅ ꯊꯧꯔꯝꯅ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯖꯈꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅ ꯏꯕꯤꯕ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯑꯣꯛꯇꯕꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤꯒꯤ ꯉꯁꯤꯒꯤ ꯃꯍꯥꯛꯅ ꯔꯣꯖꯂꯤꯟꯅ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯉꯤꯕꯁꯤ ꯔꯣꯃꯥꯔꯤꯌꯣꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯔꯣꯃꯥꯔꯤꯌꯣꯁꯨ ꯑꯣꯛꯇꯕꯅꯤ ꯍꯥꯏꯅ ꯃꯤꯡꯆꯠ ꯐꯪꯂꯤꯕꯁꯤ ꯔꯣꯖꯂꯤꯟ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯁꯤꯒꯤ ꯃꯔꯝꯗꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯟꯀ꯭ꯂꯨꯖꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯕꯗꯅꯥꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯍꯤꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯅ ꯃꯍꯤꯛ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯇꯩꯗ ꯁꯟꯗꯣꯛꯇꯅꯕ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯕꯒꯤ ꯃꯊꯧꯅꯤ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯃꯣꯠꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯕꯅꯣ ꯃꯌꯥꯝꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯁꯤꯅ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ ꯑꯗꯨꯒ ꯔꯣꯖꯂꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯔꯣꯃꯥꯔꯤꯌꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯄꯨꯟꯅ ꯎꯅꯔꯒ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯇꯨꯡꯗ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯏꯊꯤꯔꯕ ꯄꯨꯟꯁꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯌꯥꯝꯅ ꯇꯤꯟꯁꯤꯠꯅꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯨꯜꯂꯒ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯍꯜꯂꯒ ꯃꯗꯨꯒꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏ ꯄꯥꯛꯑꯕ ꯄꯨꯟꯁꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯤꯟꯁꯤꯠꯅꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤ ꯔꯣꯃꯥꯔꯤꯌꯣꯕꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯐꯝꯁꯨ ꯊꯣꯛꯑꯦ ꯉꯁꯤ ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯐꯤꯔꯦꯞ ꯂꯩꯇꯕ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕ ꯅꯪꯅ ꯅꯤꯡꯂꯨꯔꯤꯕ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯪꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯜꯂꯨꯗ꯭ꯔꯒ ꯅꯪꯅ ꯃꯥꯏ ꯂꯩꯊꯣꯛꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯂꯩꯖꯍꯧꯅꯤ ꯑꯗꯨꯝ ꯈꯔ ꯂꯩꯔ ꯀꯥꯎꯖꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯪꯅ ꯂꯧꯔꯨꯕ ꯐꯤꯔꯦꯞ ꯑꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪꯅ ꯊꯃꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯆꯍꯤ 3-4 ꯆꯨꯞꯅ ꯂꯣꯏꯅꯔꯒ ꯂꯩꯔꯝꯃꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯅ ꯀꯔꯝꯅ ꯑꯗꯨꯛ ꯊꯨꯅ ꯀꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯆꯣꯏꯔꯨꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤ
namani nadoni haina khallaga wakhal asi khanbiu matam amada madugi pasaga thamoi madugi do thamoi dagi bitlugi pirang soidana sinthani masi soidraba warini aduna Romareo go hatoga Romareo gi makhong ko thudiaga wari si conclusion oiroi thudi ninge hatok ninge masi 99% mioina egi video da irakhiba comment gi matungina asi phauda Romareo gi wakhalda thamoida wakhal hongba ma Roselyn gi maramda nuksiba ma phaudragadi matang aduda Romareo bu mayam changna chairak piba yare ngasigi thodogasi Roselyn na toromba taragasu Roselyn bu sokhoina chapchabi chairak pisi haina pumnamakna hainagani ngasigi samasasida ayama matamda nupi khakna asigi mechagase chaaga hingkiba mayam amani punsi chupa yum pandadana hanubi pharaga adum si khiba mapam yumda adugumba mayam ama khudam oina leirabani masi ekhoina nupa singna nupibu saigi sanapotni haina khalamaga mai on khibado nupi khoidi kholaw lawba ngamkhide ima ipada baw thamogi wari liba ngamjakhidaba nupi ekhoina ngasi adugumna manglibani nupa di mamai on khara kawkhre adubu matam khara chahi khara jamaklagadi madugi desu pukningda nuksiba phau soidan pharoklibani hauji ki oina phaudragasu aduna ngasagi aina hangna haijakhibado mayam chairak pibasi karam mongna pigodobano lupna aduga domgi doidi mayamna bikangu mayamna su sinbiro ayhaki wenadi ayhangna animaksu ireja I maselni aduga aina nuksijarubagi khalluraga video si semjabani kanana su engonda nekpa nate egi thamoida phaujaba ai adumsu nupi gi oiba awabagi ayhangna video si tatana semjaba mathang semmaga su leibani na egi thamoida nungaitaba ma phaukhibadudha ayhangna video do semkhibani aduna mayamna su mayam matang asida mayamgi modna maru oire kari chairak piraga phagani adu Romareo haba nupase mogi custody thamena phone paw pirakhi aduga ibungsingduna aibu kawrakhi nongalaga lake haina aina sukumgi adugi mathangda aigi leiriba situation aduna lakhiba yadabadagi maram oiraga aduga ibungsingdasu information paw phonaba ngamgidabadagi aina luptubu thajajaba gi maram oiraga aina lupu makha tana phaukhidamani aigugi matungda aina nuaitaba pendaba khara leibadagi makha tana life thajabada miyamda aina wahai asoba khara hairubadagi lupu lana uhalle aduna leibak miyamda aina lup asibu lana ubidanaba nasam lokjari ibung ipurasingdasu aina lanjari haiba wahai se samjari lup asina aigi hujiki thoiba thodok case gi matang sida ibung singina aigi case bu makha tana chathanaba aina haijari ibung ipurasingda wafam amana icha ningol amabusu asi matamgi chatnabini hainasu yamna freedom thadokpa tam chatnabi oire haina thadokpa masisu tawfade matam mahang chadana ichana chalibase kadaidano kari mafamdano pung kya da halaibano ko masi akoina kupna jingsanba mathau tai soiribasi nongmagi khajik tagi soklak libani nongmada pung phana hekta sokpa nate khara dagi soklakpani mayam masi ai yamna haida singena haijabana chade ayhaksu punsigi hoji adugumba adum lanthengnaga leijaribi ayhakni aduna nupi leite nupa leite akhoina nupida lakchariba dumaina nupibu sandhaoida thokinu aduga yumda leyu khoru taw haibagumna nupa pu uliba mama singnasu adumaina chapchana sinbiragadi macha nupa do ngasi asugumba asoiba jawrok liba mayamse soirak loi haina khalle
ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯁꯨ ꯆꯦꯛꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯥꯗꯁꯨ ꯆꯦꯛꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ